ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯂꯤꯗꯨꯉꯥꯏ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯂꯩꯕꯅꯤꯅꯅꯦ ꯆꯞ ꯃꯥꯟꯅꯩꯕꯁꯦ ꯏꯃꯥ ꯊꯣꯏꯕꯤ ꯀꯅꯥꯝꯇ ꯂꯩꯇꯖꯥꯔꯁꯤꯕꯣ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯑꯣꯡ ꯀꯌꯥ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯆꯧꯕ ꯀꯩꯗꯧꯔꯒꯦꯅꯦ ꯑꯗꯨꯛ ꯐꯤꯡꯅ ꯀꯧꯔꯤꯗꯨꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯁꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯇꯣꯝꯕꯗꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ ꯑꯇꯩꯗꯤ ꯂꯣꯏ ꯁꯨꯅ ꯂꯩꯌꯦ ꯑꯗꯨ ꯑꯉꯥꯡꯗꯨꯅꯕ ꯑꯃꯨꯛ ꯇꯧꯔꯗꯧꯅꯤ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕ ꯑꯆꯧꯕ ꯅꯪꯕꯣ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯒꯤ COVID-19 ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯑꯦꯗꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯕꯨ ꯀꯅꯥ ꯅꯥꯔꯒꯦ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯝꯒꯤ ꯁꯨꯕꯣꯜ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯅ ꯍꯧꯖꯤꯛꯇ ꯄꯥꯎ ꯐꯪꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯉꯩ ꯀꯤꯗꯅ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯏ ꯂꯣꯟꯁꯤꯜꯂꯒ ꯂꯩꯅꯈ꯭ꯔꯦ ꯅꯠꯇꯦ ꯃꯥꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕꯁꯨ ꯅꯠꯇꯦ ꯂꯩꯅꯥꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯔꯤꯖꯥꯠꯅꯣ ꯍꯥꯏꯕ ꯏꯃꯥ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤꯗꯤꯅꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯤ ꯈꯛꯇ ꯅꯥꯅꯤ ꯍꯥꯏꯕ ꯂꯩꯇꯤꯌꯦ ꯂꯧꯅꯒꯟꯕ ꯂꯩꯅꯥꯅꯤꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯥꯔꯛꯄ ꯌꯥꯏ ꯑꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯔꯛꯄ ꯃꯤꯁꯤꯡ ꯂꯩꯅꯅꯕ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯅ ꯑꯃ ꯍꯥꯡꯉꯤꯌꯦ ꯃꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯋꯥꯠꯄ ꯌꯦꯡꯁꯤꯟꯅꯕ ꯚꯂꯟꯇꯤꯌꯔ ꯑꯣꯏꯔꯤꯌꯦꯅꯦ ꯑꯗꯨ ꯑꯉꯥꯡꯗꯣ ꯃꯥꯅ ꯅꯥꯔꯛꯏꯗꯨꯗꯤ ꯃꯐꯝꯗꯨꯗꯒꯤ ꯁꯣꯏꯗꯅ ꯂꯧꯅꯔꯛꯄ ꯑꯣꯏꯔꯝ ꯇꯥꯔꯦꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯩꯅꯣ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣꯕꯗꯨꯕꯨ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯩꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯇꯨꯃꯤꯠꯄ ꯄꯥꯏꯍꯧꯗ꯭ꯔꯦ ꯃꯥꯏꯕꯨꯡꯒꯤ ꯑꯉꯥꯡꯗꯣ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯅꯥꯗꯣ ꯅꯥꯔꯦ ꯍꯥꯏꯗꯅ ꯃꯤꯒ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕ ꯇꯣꯝꯕ ꯏꯃꯥꯗꯤꯅꯦ ꯅꯪꯅꯕꯨ ꯍꯦꯟꯅ ꯀꯤꯁꯜꯂꯛꯑꯦꯀꯣ ꯏꯃꯥ ꯀꯔꯤꯅꯣ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ ꯃꯤ ꯑꯃꯒꯤ ꯃꯔꯛꯇ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯃꯥꯛꯁꯦ ꯁꯤꯖꯤꯟꯅꯕꯤꯕ ꯈꯨꯠꯁꯥꯁꯦ ꯁꯦꯡꯅ ꯁꯦꯅꯤꯇꯥꯏꯖꯔ ꯅꯠꯇ꯭ꯔꯒ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯔꯒ ꯁꯦꯀꯦꯟ 10ꯗꯒꯤꯅ 50 ꯐꯥꯎ ꯆꯪꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯕ ꯃꯔꯝ ꯆꯥꯗꯅ ꯃꯥꯏ ꯃꯤꯠꯁꯦ ꯇꯣꯏꯅ ꯁꯣꯛꯄꯤꯗꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯏꯃꯥ ꯇꯣꯝꯕ ꯒꯦꯠꯁꯦ ꯁꯣꯝꯇ ꯂꯣꯟꯁꯤꯜꯂꯨꯁꯣ ꯃꯤꯁꯨ ꯆꯪꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯆꯠꯂꯣ ꯑꯝꯇ ꯂꯣꯟꯖꯜꯂꯨꯁꯨ ꯆꯠꯂꯣ ꯇꯥꯆꯣ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯤꯑꯣꯏꯕ ꯋꯥ ꯉꯥꯡꯅꯍꯧꯗ꯭ꯔꯦꯕꯣ ꯁꯤ ꯂꯩꯅꯥꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕꯩ ꯃꯑꯣꯡꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩ ꯕꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒꯅꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯗꯥꯏꯗꯅꯣꯃ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈ꯭ꯔꯗꯤ ꯐꯒꯗꯕꯅꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯉꯥꯡꯒꯨꯝꯁꯤꯕ 이베마 시기 딴자세 여룩라버디네 삭마 yengaduna leibagi matam natre ꯑꯩꯗꯤ ꯇꯥꯁꯨꯕꯣꯜꯗꯣ ꯂꯝꯗꯝꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯁꯛꯅꯦꯅ ꯈꯜꯂꯤꯕꯅꯦ ꯀꯔꯤꯅꯣꯝꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯃꯥ ꯑꯩꯁꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕꯅ ꯆꯥꯎꯖꯔꯕꯁꯨ ꯑꯩꯅ ꯊꯥꯞꯂꯕ ꯃꯤꯔꯝꯗꯨꯗꯒꯤ ꯅꯈꯣꯏꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯗꯣ ꯂꯥꯡꯂꯦꯟ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯅꯤꯡꯗ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯃꯥ ꯅꯈꯣꯏꯅ ꯇꯨꯀꯠꯆꯅ ꯈꯜꯂꯤꯕ ꯇꯥꯁꯨꯕꯣꯜ ꯍꯣꯏꯒꯨꯝꯂꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯀꯌꯥꯅ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯂꯧꯕꯤꯈꯤꯕꯅꯤꯅꯦ ꯏꯃꯥ ꯏꯆꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯃꯥ ꯈꯣꯏꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯠꯂꯨꯔꯕꯅꯣ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯆꯥ ꯑꯩꯕꯨꯗꯤ ꯅꯥꯍꯜꯂꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯨꯝꯕ ꯆꯥꯕ ꯈꯪꯖꯗ꯭ꯔꯕ ꯃꯈꯣꯏꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯆꯥꯕꯕꯨ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯋꯥꯊꯣꯛꯍꯟꯈꯤꯕꯗꯣ ꯏꯃꯥ ꯈꯜꯂꯨꯔꯗꯤ ꯑꯩꯁꯨ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯆꯨꯝꯃꯦ ꯏꯆꯟ ꯍꯥꯏꯕꯗꯣ ꯑꯅꯥꯕꯁꯤꯕꯨ ꯄꯥꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯕꯨ ꯂꯩꯔꯝꯗꯣꯏꯅꯣ ꯁꯨꯕꯣꯜꯅ ꯂꯩꯅꯥ ꯑꯁꯤꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯍꯥꯏꯕꯁꯦ ꯏꯔꯝꯗꯝ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯃꯁꯨꯡ ꯂꯥꯡꯒꯤꯗꯃꯛꯇ ꯅꯥꯕ ꯑꯣꯏꯔꯝꯂꯕ ꯇꯣꯝꯕ ꯂꯥꯡꯂꯦꯟꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯂꯛꯂꯕ ꯈꯨꯗꯣꯜꯅꯤ ꯈꯪ ꯍꯩꯔꯦ ꯍꯥꯏꯔꯤꯕ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯆꯦꯛꯁꯤꯟꯖꯔꯤꯕ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯐꯥꯎꯕ ꯂꯩꯅꯥꯁꯤꯅ ꯅꯥꯕ ꯌꯥꯎꯔꯤꯕꯅꯤ ꯇꯥꯆꯧꯁꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯏꯁꯄꯤꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯇꯥꯇꯣꯟ ꯅꯪꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯧꯕ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ ꯇꯥꯆꯧ COVID-19ꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯌꯣꯠꯂꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯈꯔꯗꯤ COVID-19 ꯑꯁꯦ ꯂꯥꯟꯊꯦꯡꯅꯔꯝꯁꯤ ꯂꯥꯡꯂꯦꯟ ꯁꯤꯗꯤ ꯂꯝꯕꯤ ꯊꯣꯡ ꯕꯤꯜꯗꯤꯡ ꯁꯥꯔꯒ ꯐꯍꯟꯕ ꯉꯝꯕ ꯂꯩꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯀꯃꯥꯏꯅ ꯂꯥꯟꯊꯦꯡꯅꯗꯣꯏꯅꯣꯕ ꯇꯥꯆꯧ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕ ꯃꯤꯒꯤ ꯆꯥꯡꯗꯤ ꯌꯥꯝ ꯍꯟꯊꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯐꯝꯗꯗꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯤꯕ ꯁꯥꯐꯨꯁꯤꯡꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ ꯇꯥꯆꯧ ꯆꯨꯝꯃꯤ ꯂꯥꯡꯂꯦꯟ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯇꯥꯇꯣꯟ ꯈꯖꯤꯛꯇꯪ ꯁꯥꯐꯕ ꯑꯩꯈꯣꯏꯒꯨꯝꯕ ꯏꯃꯨꯡꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯕꯁꯤꯡꯗ ꯄꯥꯡꯕꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ COVID-19ꯒꯤ ꯂꯥꯟꯊꯦꯡ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ ꯇꯥꯆꯧ ꯆꯨꯝꯃꯤ ꯂꯥꯡꯂꯦꯟ ꯐꯖꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯕꯁꯤꯡꯅ ꯄꯥꯡꯒꯜꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯗꯨꯅ ꯇꯥꯆꯧ COVID-19ꯒꯤ ꯈꯌꯥꯠꯇꯒꯤꯅꯦ ꯂꯥꯏꯔꯕꯁꯤꯡꯕꯨ ꯀꯜꯍꯧꯗꯕ ꯌꯥꯗꯕꯅꯤ ꯃꯤꯀꯨꯞꯁꯤꯗꯒꯤꯗꯤꯅꯦ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏ ꯄꯥꯡꯕ ꯍꯧꯔꯗꯧꯅꯤ ꯑꯗꯨꯗꯤ ꯏꯆꯥ ꯁꯥ ꯆꯠꯂꯣ COVID-19ꯅꯅꯦ ꯉꯝꯍꯟꯕ ꯌꯥꯗꯦꯀꯣ